Dear Manipur YouTube channel sebeng bir bamem pum nang pom ka hana taram nok seri han bedem maru be pawm update thamjage Manipuri police na tongan be district sing de koin satuna miam go wari batai sanakre tha tara mapung phara Manipur gi irang asi laksin ba amadi miam gi lan thungak sen ba lokal pa khongthang manung san Manipuri police na mapum kaya da koin satuna oirek film sing yeng sintuna miam go loine na wari sana ba hokre khongthang asigi manung san ngarang numidang tampak ki district sing de police na koin satuna yeng sin ki ngarang gi khongsat adu da Bisnupur Thawal kak sing amadi Imphal West ki SP sing susaru ya ki ba loine na masing yam da police commando sing na moirang wangu sungnu na sing ba koin satuna mapum adu gi khunja sing amadi maira pai bising go wari batai saduna miam butang du laitana daina ba wari batai sana duna miam gi khudong sa da basing ki masing yam labo commando sing aduna lakpa matam da tongan mafam sing de leiram ba miam harau ta yam na okpa ga loina na Manipuri police commando sing adu bo pukning thagat ki Manipuri police commando sing gi khongsat adu da handak tata company gi bullet proof gari adu susi na ki commando sing aduna mafam sing adu da lakpa matam da Manipuri police na yai fare haiba kholau kya su lauduna pukning thagat ki amarom da khongthang asi tongan mafam sing da susat aduna ing tappa purak na ba hotna gani haiba gi thajaba miam da piki loina na miam adu bu ing tap na leina ba su lakliba police ki makok thongbo official sing aduna miam da pukning Temzin ki video sing bibagi damakta mayam pum namang po amuka na thagachari ano update ki damakta Dear Manipur YouTube channel na subscribe to video mo. Thank you.